ꯃꯃꯜ ꯀꯦꯖꯤꯗ 100 ꯄꯤꯔꯦ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯆꯅꯝ ꯂꯩꯔꯦ ꯇꯤꯜꯍꯧ ꯈꯣꯛꯑꯦ ꯇꯤꯜꯍꯧ ꯁꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯡ ꯃꯀꯨ ꯈꯣꯛꯏ ꯁꯤꯡꯒ ꯆꯅꯝꯒ ꯁꯨꯕ ꯂꯣꯏꯔꯦ ꯑꯣꯛ ꯆꯥꯝꯕꯒꯤ ꯊꯕꯛ ꯇꯧꯗꯧꯔꯦ ꯍꯧꯖꯤꯛ ꯑꯣꯛ ꯍꯥꯞꯆꯤꯟꯕ ꯍꯧꯔꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯤꯇꯪ ꯍꯥꯞꯀꯦ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯆꯅꯝ ꯁꯤꯡ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯣꯏꯅ ꯍꯥꯞꯄꯦ ꯖꯤꯔꯥ ꯍꯥꯞꯄꯦ ꯑꯣꯠꯈꯥꯏꯕ ꯈꯥꯕꯩꯅ ꯑꯣꯠꯈꯥꯏꯕ ꯐꯖꯅ ꯑꯣꯠꯈꯥꯏꯌꯣ ꯐꯖꯅ ꯃꯩ ꯆꯨꯈꯠꯄ ꯍꯧꯔꯦ ꯌꯦꯁ ꯑꯂꯨ ꯑꯃꯨꯛ ꯍꯥꯞꯄꯦ ꯑꯂꯨ ꯀꯣꯊꯔꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯂꯧꯕꯨꯛꯇ ꯀꯣꯝ ꯁꯤꯠꯄ ꯀꯥꯡꯕꯨ ꯆꯥꯎꯗꯣꯏꯅꯤ ꯃꯊꯛ ꯈꯤꯇꯪ ꯍꯥꯞꯆꯔꯛꯀꯦ ꯉꯥꯆꯤꯛ ꯐꯥꯔꯦꯕ ꯉꯥꯆꯤꯛ ꯑꯆꯧꯕꯗꯤ ꯅꯠꯇꯦ ꯉꯥꯆꯤꯛ ꯃꯆꯥ ꯃꯆꯥ ꯉꯥꯛꯇꯅꯤ ꯏꯁꯤꯡꯗ ꯁꯨꯝ ꯁꯤꯒꯠꯂꯛꯀꯦꯔꯥ ꯑꯗꯨꯒ ꯑꯗꯣꯝꯗ ꯁꯤꯗꯣꯛꯀꯦꯕ꯭ꯔꯥ ꯁꯨꯝ ꯁꯤꯠꯀꯁꯦ ꯕꯕꯥ ꯁꯤ ꯍꯥꯟꯅ ꯐꯥꯗꯣꯏꯅ ꯑꯗꯨꯒ ꯑꯔꯣꯏ ꯅꯥꯟ ꯆꯠꯁꯦꯕ ꯑꯗꯨꯝ ꯁꯤꯖꯤꯜꯂꯁꯦꯕ꯭ꯔꯣ ꯑꯗꯣꯝꯗꯒꯤꯗꯤ ꯁꯨꯝ ꯁꯤꯖꯤꯜꯂꯛꯄ ꯌꯥꯗꯣꯏꯕ ꯑꯗꯣꯝꯗ ꯆꯤꯡꯈꯠꯀꯦꯕ꯭ꯔꯥ ꯑꯗꯣꯝꯗ ꯏꯁꯤꯡ ꯀꯟꯈꯠꯈ꯭ꯔꯒꯦꯕ ꯁꯣꯝꯗ ꯀꯟꯈꯠꯂꯛꯁꯦ ꯍꯣꯏꯅꯦ ꯑꯗꯨ ꯏꯁꯤꯡꯗꯨꯁꯨ ꯀꯟꯅ ꯄ꯭ꯔꯣꯁꯦꯁꯁꯦ ꯍꯧꯔꯤ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯃꯆꯥ ꯁ꯭ꯋꯥꯏ ꯃꯆꯤ ꯂꯣꯠꯈꯩꯌꯣ ꯐꯖꯅ ꯐꯥꯕꯒꯤ ꯍꯧꯖꯤꯛ ꯃꯊꯪ ꯊꯣꯛꯂꯛꯑꯦ ꯆꯥꯛ ꯆꯥꯅꯕ ꯂꯥ ꯁꯦꯝ ꯁꯥꯔꯦ ꯆꯥꯛ ꯊꯤꯔꯦ ꯇꯦꯜ ꯑꯃ ꯍꯥꯞꯄꯦ ꯃꯈꯥ ꯇꯣꯞꯄ ꯃꯊꯦꯜ ꯑꯃ ꯌꯥꯎꯔꯦ ꯂꯧꯗ ꯆꯥꯕꯅꯤꯅ ꯀꯣꯟꯒꯁꯤ ꯐꯖ ꯐꯖꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯑꯣꯛ ꯊꯣꯡꯕꯁꯨ ꯂꯩꯔꯦ ꯉꯁꯥꯏꯒꯤꯗꯣ ꯂꯧꯁꯪꯗ ꯑꯣꯛ ꯊꯣꯡꯕ ꯆꯥꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨ ꯃꯇꯦꯛ ꯈꯤꯇꯪ ꯂꯩꯔꯦ ꯍꯧꯖꯤꯛ ꯆꯥꯛꯆꯥ ꯇꯣꯛꯑ ꯃꯇꯨꯡ ꯐꯖꯅ ꯑꯣꯛ ꯅꯣꯡ ꯆꯥꯔ ꯃꯇꯨꯡꯒꯤ ꯃꯊꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯊꯥꯔꯤꯀꯥꯟꯗꯅꯦ ꯑꯗꯨꯝ ꯆꯤꯡ ꯍꯧꯕ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯀꯟꯊꯣꯛ ꯂꯣꯏꯔꯗꯩꯗꯤ ꯇꯧꯔꯁꯦ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯁꯤꯠ ꯌꯥꯅꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯀꯤ ꯂꯧꯊꯣꯛꯇ ꯂꯨꯝꯃꯤꯅꯦ ꯌꯥꯔꯅꯤ ꯍꯧꯔꯦ ꯉꯥ ꯑꯆꯧꯕꯗꯤ ꯅꯠꯇꯦ ꯃꯆꯥ ꯉꯥꯛꯇ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯑꯆꯧꯕꯅꯤ ꯉꯥ ꯐꯥꯕꯗ ꯍꯨꯝꯕꯗ
Mắm miếng lì đó. Qua đi. Ok. Đúng thì đồ ra. 다시 레이디. 이상. 다들 내가. Ai vô bạc đây nè. Vô bạc lo cả. nó cũng sao man gì nó chịu ôm mà 가위로 드실래요, 남자? 한문이다 먹고 드실래요, 남자? 지리 맛이 내가 여기 그러다 아직 딸 아픔 중에서 근데 그냥 가이로 손소 냉왕 손 저기 봐 저기 봐 오케이 그래 돌아봐야 된다 ngasi nó tin lấy hộ không tham gì lấy không có nào mà được câu tiền à nó tất nhiên nào rồi này bạn mà phụ quá chết dòng luôn năm sau thì mà xả cái mà chi của thầy 네, 밀레인데가 그까 딱하 오늘은 설라 마직 이니시네 수마이나 파울이라 nga sẽ cho nó tệ sam sang ở đây này 다시 디암 파드레면 아시고 있나 마단 기다 đây 친절하게 thank you everyone 거 야이프리